ngasi numida wairam phongkiba tungan Manipuri sifhongsingdagi amasum thokiba thawdo wathoksingdagi maruoibi I pausing khonga saraga Manipur top channel gi maikedi mayamna thamjagi ahanbada hawkiba sei nipan awangpok state singna lalhawbagi irang sada marfu hanthare misam sibagi sangna sada maudraga mapan hanthare report hawkiba sei nipan asida awangpok state singna lalhawbagi irang sada marfu hanthare security force singi casualty Sang Nasada Humdraga Mangama Dimisam Sivigi Sang Nasada Maudraga Mapan Hantare Hana Ministry of Home Affairs ki official report Hari report adugi matungina English singaniga taraga maridagi awangpo state singda security ki phibam phagale kumja English singaniga kundana lalhawbagi irang khwaidigi nembaga loinana hawkibesei kunlom asidana misam amadi security force da misi mina thopagi sangsu yamna hantare Hari English singaniga taraga mariga Yengnarubada English singaniga kunda lalhawbaga mari leinaba irang sada marfu hanthare hairiba matam asida security force da aso open thopagi sang sada humdraga manga hanthaki aduga misam sibigi sangna sada maudraga mapan hanthaki haina report aduda pali English singaniga kunda lalhawbaga mari leinaba thawdok sada kunga tere hanthare English singaniga taraga mapanda thawdok saniga kungo humdai thoki aduga English singaniga kundana thawdok samaga humfuga nithoi thoki Misam amadi security force ki misi minagi thawdo asi English singaniga taraga mapanda kunga manga oibedu English singaniga kunda taret kha oiki haina report atu da palli haina paus na phongdorakli makha satharak poina to pa paw mana kundagi tanthokna bo warep lokre ngarang ehing nongge matung pung ani makhai rom tabda langjing bazar mana ki ATM booth faklaga sel hurana na bo hona ringaida Manipur police na phare hariwa longa koireng khuna sidagi el Somirem koireng sei taraga mapan apok PL ngamthel koireng asi kunasida ningthi nungaina leitaba lamkhaida ayamba koisa satuna leiba ngamani haidiba ngang sina huranbagi lisa salamba sida longa koireng khungi miyamna khudaki oiba mi phama phamna kupna khanaraba matung ma kunasidagi tanthokpa haina warep lawre masigi mathakta koireng jati gi sanabi matung ina Okwai manga sauba amaga loinana yu kharung ani sukong ba haina warep lawre haina longa koireng village authority gi secretary amasum longa koireng village ki khulak pa ani na punna sahi tawdunu thadorakpa sirola mada su haidi makha satharak poina to papaw mana Manipur da COVID-19 dagi hena sathiba laina hairagadi thawgi mamalna oire KMWO ngasi Manipur da awaba kya saitheng kya thengna khraba matungda yamna wana lairiba talaksida nongmada sangdaba yadraba posagi mama loina wongkhalakti lairaba imung kaya dadi hingna siro haibaga sapmanare haina Kangleipak Minority Welfare Organization KMWO gi President M Nasir Khan sai tawduna thadorakpa sirola mana haidi sirola sina makha taribadi Lairaba singi damakta leptuna lairabasu iramdam sidagi manghanduna manabu khunai ama ohengani haina ngasidagi lengakna haikibaduna miyamna thajaduna absolute majority fangduna lengak paikrabani thawgi mamalsi ising isagumna hengalakpasi masida khangsin usinaduna lairiba sidi Manipur praja singi irang hawraknaba baton tawbu oina thokle Thau potsegi mamal hantanba ngasigi lengakna athubuda honabiyu afaba mahiroi khunai puthokani haina lengakna honarabasu lairba mahiroi singdadi hena mangjaba oina thokle ban school tuition fee thina bo honabada lairba imungi mahiroi singdi yamna ware haina mama oibi kyagi kholaw sitabda lup asina tumina lesin mangamdre lairba Manipur praja singi kannanaba thawdangdi ngasigi lengakna oigadabani hairi Serola sina makha taraduna ngasigi lairiba lengak sina toina Manipur prajada chinjak aikoina pibasi haibasi tokpiro praja leibigi lengak leibani lengak khalibasi prajanani maramaduna prajana ware haina lauribasi thauksada ba tawridabani ngasigi lenga sina lairababu sawgatkani afaba mahiroi puthokani pochagi mamal hongna phangangani lairababu iramdam sidagi muthatuna manaba khunai ama ohengani haikibadu thabu oina utpiro Yamna tienma matamna thawgi mamalasi hanagum hongna phanganaba thorang lokhatpiu haina su pausna phongdorakli atopa paw mana taragani thu suba hockey India sub junior national women championship ki committee sing semkhre sei sigi January 2023 da pangthokiba Manipur hockey gi executive board meeting amana Takiba warep amagi matungina handak Manipurna yumbu oiduna pangthokadoriba taragani thoi suba hockey India sub junior women's national championship 2022 sil langnabagi dama sub committee sing semduna chairman amasum convener sing hapkhre
हिरम असिगी मतंगदा चैंपियनशिप असिगी ऑर्गेनाइजिंग सेक्रेटरी एल बसंत शर्मा थोकबा चिरोल अमगी मतुंगिना चैंपियनशिप अदुगिदमक नौना सेमख्रबा सब कमिटी सिंग अदुदी ceremonials and receptions, finance, accommodations and transports, medical, technicals, publicity and souvenir, catering, security amadi advisory board ni security singa masum advisory board khak natana atai sub committee singi convener singi ba mi pham ama pangthok tuna mathau tawa thabak thoram kya gi matang na khana nei na basu khangan krena paus na phongdorakli atopa paw amadana mo BSF jawan ama mathanda kapsin jaduna sijakre Chhattisgarh ki Kanker district border security force BSF ki constable ama masa mathanda nongmaina kapsin jaduna sijakre haina police official amana phongdokre official adugi matungina thaudo adu ngarang ayuk pung tar umakhairom tabada Kanker district ki Koyalibe da police station gi manung chanba Kankera khunda leiba BSF camp na thokibani ma camp adu leiba Berekta X95 rifle amana mathanta kapsin jakhibani haina phongdok laduna official aduna hakibada nomoi makol tabadagi atai jawan sing sensinduna yenglubada mak nomaina panduna leiramadagi khudakta hospital pukatki adubu sina porakle haina laktoki laikhidraba constable adugi maming Ujwal Nandi sei kuntra gomde kawi West Bengal gi Nadia district gi ni haina phongdok laduna official aduna makhata kibida mak BSF ki kuntra suba battalion gi ni magna tamthiraba khongthang adu lorakpagi maram khangdokna ba haujik thigatpagi thabak sathari haina su official aduna phongdorakli amaromdana miyoi mari dagi crore 2.1 gi brown sugar fare West Bengal gi Siliguri da miyoi mari rupa crore 2.1 gi brown sugar ga kona na fare haina ngarang police na phongdokre police official amana phongdorakpagi matungina akaknaba paw ma phangwadagi miyoi mari edu hokiba leba popo numit ki numidangda New Jalpaiguri police station gi manung chana leiba Korazar area dagi police na fabani faraba miyoi mari dugi manungda anina Silbat district gi ne du atopa anina Nadia district gi ne haina su phongdorakli atopa paw mana aikhoi gi traditional culture singi mahausa dagi leraklaba sing na thainana ba puna ba hona roidabani leisemba sana jawba Malem gi jawoi gi numit ka mari leinana Rajya Sabha gi MP leisemba sana jawbana haikre Manipur gi culture khudimak mangkhidana ba aikhoi khudimak na hona duna yokhat minasi lamdam sigi art form sing hana dagi leirakpa sing mahausa dagi leirakpa satnabi kya nakalda haidolaga satpasinwaiti matam gi sakholakpagi matungina khara khaji haidoklaba yanglen oiriba saruk haidok handana satna hanba summi natrabadi ipa ipu singna thambiramaduga tayunana sakhiba noite Manipur University of Culture Department of Dance na sinduna ngasi kunung mamangda leiba Chandrakirti auditorium da pangthokiba International Dance Day gi thoramadu da chief guest oikiba ningthauna makhataraduna malemda masak nairiba ras lila se aikoi gi natti haiba miyoi kya yawi haijaningbadi aikoi gi traditional gi maramda munna thijinbiyu jagoi makhalasi lamdam sigi nat culture thangta gi Thengorol gi khuye kaya khunung isai loini yauribani jagoi sigi mapung ai bawari de Krishna Radha gi nungsi nungolda mapung oiraga sana bawari ni malem gi miyamna awang ba thakta thamduna singthanari be jagoi sibu thagalabasu akoi masel marai taunaduna muthatna ba khona basi tawhaningde mangna makha taraduna aina MP oiduna parliament matam gi issue kya puthokpada kari khangdana tawribano haina karemna basina miyam gi tawjaningba kaya pungning hanthaningbagi masa oheli apaba thabak tawningdaba matang si yori isai jagoi sakot hanana bhona si pikraba lamdam sibu malem gi miyamna sakhangan birebisi aikhogi traditional culture asinani aikhogi sak takpiriba art and culture muthatna bhona gumsi haina phongdokhi atopa pawmana Myanmar national ama heroine ga kona na fare Nishagi mayokta sangsilakpa khongjang gi manung chan Chuchampur district ki Myanmar border gi Songdai da drug smuggling Myanmar national ama yamlaba heroin number 4 ga kona na fare Singat police station masum nifuga taruk suba Assam rifles ki apunwati mamana Chuchampur district ki Myanmar board ki Songdai border da Myanmar national ama tuan sapon cap nifuga humdoi da ningthina pek tawduna cartoon box ama da haptuna purakpa heroin number 4 fagat pangamkre farba mi edudi Myanmar gi Balbetagi Inlian Mark by Face Kuntragamari Apokpa Inkan Tang by Penny Mark Myanmar citizen Taudu Dugamari Lenana FIR number 15 clause 4 SGTP SUS 21 clause C AMDPS N 14 Foreigners Eki Makada case Malakatuna Iron Git Habaksing Sataba Hokre Haina Paus na Fongdurakli Atopa Paumana
highway thingnabagi khongjang handokre all Manipur MGNREGA implementing agency na ngarang ahing nungyay digi Mahatma Gandhi National Rural Employment Guarantee Act 2021 gi central government na job card subagi sanction tawkraba state lengang na hauju pawbo pithoktuna thamliba senpham pidi haina ngarang hingdagi haukiba national highway anida satharakpa blockade lenga ka yana bakra lakpadagi ngasidagi athingba handokle haidi blockade handokpaga mari lainana ngasi kaisam thongna pangtokpa pawgi mifam amada all Manipur MG Narega implementing agency gi convener Maisna Maniksa na hai haukiba senba sai English ngani kundagina kungi mathugi oina sentana sanction tawrakrabasu state government pithoktana thamlakpa duna maram oiraga miyamna thengnariba awabasi lenga ki mayukta national highway animak sathagani tawramadu ngasidagi handokle Manipur lenga ki deputy secretary finance aribam amarjana khuyek piduna ahanma tanga ki oina senpham khara thadoktana leirambadu ngasidagi senpham khara hanboina thadorakpa maramna blockade ki khongjang asi handokpani agency sina satharakpa blockade miyamna mapung fana support torakpa loinana Manipur lenga nasu awabasi uraga operation purakpa lupki mekedi ki thakatpa phongdurakli makasa tarakpo ina to papawmana primary ojasing taresuba pesa na hananaba demanda black base thekpigi khongjang numit tareni satharaglaba fawbud lenga na to min laisin kibada ojasing penadre hari Manipur lenga ki education is ki makhada leiba primary ojasing taresuba pesa na halo haina United Primary Teachers Association Manipur na amuba base thetuna class angbi khongjang numit tareni suraba fawbada mari leinabasingi maikedi kadiguma amata phongdoktana tumina laisin kibabu association asina laibak thibani haina phongdorakli association asina thadorakpa sirul amana phongdorakpada association asigi members sing ngasi Thobal district ki tongan school sing da koina satuna yengsinki madura association gi pakta matungina sathariba amuba base thelaga ujasina class lobgi khongjang school sing nga ngaspa thenaki masima primary ojasingi demand phangnabigi lambidu naksilaknabani tongan Manipur gi loisang singda ROP 2019 sanakrabasu education is ki makhada leiriba primary ojasingi dingasi phawo sanadri lenga ke asigumba thawong asid ojasingna pendabadagi black base thelaga class lobgi khongjang sathabani khongjang asi numit tarukni tarini suraklaba phawo Manipur lenga ki mari leinaba department singna tumina laithoki wa haibasi ojasing asibu thawoidabani haibadu takle ojagi sinphamda lairiba miyoi sing asi lengakna apangmani haina khanduna mirai bibigi thawong asi ngaktaba ngamde association na khongjang changsilabasu angang sing mangba yadabani na lairikte dumak makhatana ojasingna taksagadau lairabasibu haina yamna raina khandopagi mami ama uba phangi haina phongdorakli serol asina makha tana appointment matamda 9300 tagi 34800 pay scale pay band to the appointment pikhivani adubu ROP 2021 dadi pay band amada hantharaga 5200 to 20200 pirakpasina oja singna pay scale semdokpinaba lengak ta haijaduna lakpani atopa pawmana MLA Nurul Hasan gi mathak tharakhiba election petition gi hearing sa thakre Khetrigao Kendra gi MLA Sheikh Nurul Hasan gi mathak Kendra sigi hana gi MLA Nahakpam Indrajina Manipur High Court tharakhiba election petition adu Justice MB Muralindra ngarang lokhatuna court number 3 the hearing satakhiba loinana case asigi respondent number 1 oiriba MLA Nurul Hasan amasung Kendra sida Mikal thengrakhiba mirep ahumda court asina notice issue tawkhre Pausna Mahatana Fongdora Justice MB Muraninder ki Kona Ngarang Satakhiba election petition number 6 ki 2022 gi motion hearing adugi just na order amataki baga loinana notice adu issue tokibani order adugi matungina respondents sina lakliba me kungo humdoi phawgi manungna pakhum piraknaba khankhibani case asigi petitioner oiriba and Indrajina tharakhiba election petition aduda handak pangthokiba Manipur Legislative Assembly mikal mai pakhiba Khetrigao Kendra gi Nurul Hasan gi nomination file aduda asoi baranma kya yaukhibana mikal aduda mai pakli haiduna Kendra sigi MLA oiri haina lokthokiba du sana hanbiganu haina petition tharakhibani haidi Nakalamaromna Kaksing Kendra gi karakhiba MLA Mayanglam Rameshwar gi mathakta mikal aduda maithi horoba BJP gi merep Yengkom Surchandrana election petition amasu file torakhi Yengkom Surchandrana High Court of Manipur torakhiba election petition adugi motion hearing aduna Justice Jarmir gi court satharakhiba ga loinana respondent oiriba MLA M Rameshwar notice issue tawkhi Justice Jarmir tawkiba order dugi matungina respondent oiriba MLA M Rameshwar gi pakup me kun phawgi manungda piraknaba khankhre haidi
हानगी MLA Y Surchandra Tharakiba election petition aduda hauzik MLA oiriba M Rameshwarna handak pangthokiba mikhala dugi nomination paper da phongdokpham thokpu wafam kya ama phongdoktana thamba amadi mamangna pangthokiba mikhal da phongdokibu wafam singa manadaba kaya ama yauri haina search tawri maram aduna Y Surchandra Tharakiba election petition aduda respondent number 1 oiriba M Rameshwarbu taragani suba Manipur assembly mikhal da MLA oina laukthokibadu sanahanbiganu amadi petitioner oiriba mahakpu oina kendra sigi miyut oina laukthokpiu haina court asina pressure torakhibani haina su pausna makhatana su phongdorakli makhasa tharakpu oina atopa pawmana government of Manipur secretariat confidential and cabinet department and notification among si April gitang kun English ngani kun ngani thoi sida tholai adu high notification si chief secretary and secretary cabinet government of Manipur na Dr. Rajesh Kumar Kuyek Pidno Tholakpa Sugum notification mani duga high notification sida yauriban mayam minister tarena nauna pai gada magi portfolio sing pithoral gi duga hakaram karamba minister na karamba portfolio pai dibun habdu mayam na thamjarabke ahan boina Siri Yumnam Khemchan Singha Minister Manipur mana pai gadriba portfolio si municipal administration housing and urban development department mahudni aduga rural development and panchayati raj department ni ani subada Sri Lerpau Hafkif Minister na pai gadaba magi portfolio singsna tribal affairs and hills department horticulture and soil conservation department ahum subada Dr. Sapam Ranjan Minister na pai gadaba magi portfolio sina medical health and families welfare department aduga publicity and information department ni aduga mari subada Shri Laisangthem Susundro Maitai Yaimana Paigadaba magi portfolio singsina ahanmada public health engineering department aduga consumers affairs food and public distribution department ni mga subada Shri Haikam Dingona Paigadaba magi portfolio sina ahanmada social welfare department aduga skill labor employment and entrepreneurship department aduga fisheries department ni aduga taruk subada Sri Thaunawjam Basanta na paigadaba magi portfolio sina ahanmada education department aduga law and legislative affairs department ni tare subada Sri Kasim Basum na paigadaba magi portfolio sina ahanmada animal husbandry and veterinary department ni aduga transport department ni hainisu phongdorakli Makasa tharak poina ngasi state si goiba COVID-19 update mayam na thamjage adugi matik nungaiba pawmus oiri ngasi goiba status update on COVID-19 na mayam ngasi goiba positivity rate si 0.0% ni haibadi ngasi miyu amata COVID-19 na positive oikibagi report lakte loina miyu amata lekhidabagi claim lakte aduga apun boina ngasi COVID test tokiba miyu masingna samaga humfugo humdoi ni hanisu report tawri Atopa Paukrana Manipur Pangthok Deriva Sub Junior Women's National Championship ki thorang sathari Manipur Yumbu Oiduna Pangthok Deriva Taragani Thoi Shubo Hockey India Sub Juniors Women's National Championship 2022 Silang Bigidama Subcommittee Sing Siamduna Chairman Amasum Convener Sing Hapre Haina Manipur Hockey Degi Pangba Pau Mana Phongdorakli Paus na Makatana Phongdorakpada Say Sigi Hokiba Janawari Kungo Humdo Pangtokiba Manipur Hockey gi Executive Board Meeting Amana Takiba Warep Amagi Matungina Subcommittee Singasi Siam Duna Chairman Amasum Convener Singasi Hapkibani Sohari Hiramasigi Matang Championship Asi Organizing Secretarials Basanta Sharmana Tadorapa Warola Magi Matungina Championship Asigidamak Nauna Siam Krova Subcommittee Singadudi Ceremonials and receptions, finance, accommodation and transport, medicals, technicals, publicity and souvenirs, catering, security amadi advisory board ni haidihana paus na makatana phongdorakli tentak pa atop paum Idul Fitr gi polam sing teng bangkre lakliba me ahum na pangthok kodariba Muslim community asubu komai mo oiriba Idul Fitr ga mari leinana ngasi 6 Zilla Parishad member K.S. Rasmohan Mahaki Makidigi Halel Bukul Gimitei Pangalgi Imung Samarumda Asa Thau Sing Amadi Sanaba Atum Ahau Kya Teng Bangkre Hedi Hayel Buki Khongjau Pikhre Mea da Pangthokiba Polam Sing Teng Bang Bigi Thoramnal Zilla Parishad member Rasmohana Polam Sing Asi Yen Bad Mateng Pangbiriba Madi Harauna Loubiyu Halel Buki Miyam Butagarba Phongdokpaga Loinana Kumayesina Lakpada Sakhotpa Watapadaba Khulama Oirasnu Hainasu Yepa Pauzil Pirakhi Hedi
ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ